gi liching makhada changsilakpa khongjang hena kansilakli mafam kayada cheksin wakat mifam phamkrai wakat khongchat chatkrai governor amadi chief minister da memorandum pisinkhrai Kohima da leba club amadagi hawrakiba NSN IM na leba amagi manungda ningtamba leba amagi manglan manglakpase yamna laibak thibani haina MPP gi president O Jugindrona karem lakhrai Bharat Sarkar amadi NSN IM ga wari sanabada state asigi ngamkhai kaihan biganu haina Republic Party of India RPIA Manipur state na Social Justice and Empowerment ki Union Minister da memorandum pisinkhrai amadi center ka wari sanabada yawba NSN IM gi Ukavi Yapthomi Mahakaloina Bamioi Tara Taruka Loina na Working Committee of Naga National Political Groups da yaukrai Krumzari Times of Manipur News ming tabiri bopunapu Elizabeth na taram nokchari hauzim yam da pau sandok na pizari Kokomi gi changsalakpa section khongjang ki saruk ama oina ngasi yamlaba miyamna saruk yaduna kwa kaithel dagi kai sampa tamna wakat khongjat ama chatlaba tungda Manipur gi governor amadi chief minister da memorandum pisinkhrai wakat khongjat adu kwa kaithel akham leikai da leiba All Manipur United Club Organization amu ko gi loisang dagi chatpa horakhi Mikum na humsing na leramba pulis ki kangbuna wakat khongchat adu chathandana ba mafam da senaduna lakhi adu botongan ba CSO singi luching ba singna mangzil thaduna pulis ki athing ba adu namkhaiduna wakat khongchat adu chatpa horakhi khongjang loi singna long live Manipur gi ngamkhai kai ba yaroi haibana chingba kholaw kya laukhi masing yamlaba pulis ki athing ba adu namkhaiduna kaisampa junction fawba rally adu laikhi Mafam aduda ahenba police personnel sing thomjilakpaga loinana rally adu thatki mafam adudagi kokomi gi luchingba mapan khangatuna Manipur gi governor amati chief minister da memorandum pisin hanke Manipur ki shutdown Manipur ki shutdown long live Manipur ki shutdown Manipur ki shutdown Manipur ki shutdown Indonaga akhoi peace akhoi welcome to we hai adubo akhoi ki moi welcome to boda mogi peace solution porangna bhona matamda akhoi tadi agil pa bibi gano hai bane ba akhoi na harisi aduna akhoi na hujik laim nasi ko existent oina laimina ba pose basida to maintain dok jage akhoi apun Manipur mogi da mokda akhoi ye lejage haib ki poto maduda ngasi akhoi na submission nama memorandum ama submission ama governor da ama district minister bi ge hai na madugi sarbe khongchane masih saya kau tengah ibadah tahu dia dah ni masih kangluk purup jati purup pun nama kena pun nama saya soal ini lepas thok tak berah ini kali aku ini lepas thok ni aku ini pang mai kita kisah lau je loy nangasi government of India nangasi salibu khongcat ase masih dah hau bukum bani hai tare government of India nangasi shanari ba aku ini masih ni mak muk nana ba insyaallah ba amasung aku ini masih ni mak singkap thari maya masih mai thiba piba hai masih kang leisa khuding maki tengah ibadah matau ni khala kanda masih aku tengah ibadah saruk ya jawabnya mayam community nai deba aku de India thuga Manipur thugai deba adugumba jat bijat khai deba amata odege wa khallondo amaga nungsi janana leimina bisi pambadege kona release chatchabane Nakalamoromda coordinating body Infalis Khurai nasu apunba maira pai bi thangjam laikai thogdam laikai Khurai Genial Club ka punna khusamnaduna ngasi ayuk pung 10 dagi nungthil pung 3 fawba Khurai Laiwangba Mandopta Bharat Lengak amadi NSN IM anigi marakta sanariba santigi waroshin purakpada Manipur kaiba amadi sokpa wafam laklabade tumina khak leithokloi haiduna section wakat mifam phamkhe wakat mifam adu da saruk yakiba ima amana ngasi Manipur gi orakliba fibam asi aikhoi praja khaktagi nate lengak chalairiba MLA minister humfu singgi su saruk yauribani haibasi ngasi fawba khangbidribasi karigino lengak na Manipur kanbiu haibani makhoi fam konduna nungai na layu haibana te haiba yauna wafam khaya phongdokhi Infalis Thangmaiban gi oina su Thanel TUC amadi JSC against the murder of baby Sanaga khusamnaduna Thangmaiban Panthoibi Sanglenda Indonaga tokna iramdamda kaihan bayaroi haiba dabida section wakat mifam phamki wakat mifam aduda saruk yakiba kokomi gi member Sapamcha Dilip Kumarna ngasi ma kokomi na memorandum tharagane athuba matamda Delhi da su achoba mifam ama pangthoknaba sem saba lori haiki
उन्नब लांगम्बदो ngasi phawbada magi appointment piraktabana maram oirakanda ngasi phawbadadi chatri aduga maji athubada chatpagi phirepsu thorokpa leite adugi marak saija chairak sida akhoi gi oiba kokogmi mihut ani hum thaduna delhi da mobilize tawraga delhi da achauba protest mifam ama soidan maki athubada ngasi hengsida pangthogani aduga loinana miyamna changsaliba khongjang asida manipuri miyamna mikum naum singna leibiu aduga akhoi punamak akhoi gi ngamkhai khakta natana ngamkhai asigi manungda tongan be administrative setup ama lakpado yaroi haibagi madugi protest ni khoina ngasi tawjaribasi Kokomi gi mityeng makhada nagagi santi gi wari gi waroshin purakpada manipur kaihan ba yaroi haina jackson khongjang sangsin bagi saruk ama oina ngasisu tampaki mafam kayada wakat mifam phamba amadi wakat khongjang sangsin ba hokrei khundrakpam kendra apunba gi oina pangai kaithelda wakat mifam phamkrei Manipur apunbagi saktam naga pistok na maram oraga kaiba yaroi haiduna moirang kendra apunba mairapaibi imalum keke moirang kanba apunba loop amade coordination committee of manipur integrity kokomiga loinana moirang bazar ki pofam fambi ima iben singna moirang bazar da wakat mifam phamkrei wakat mifam aduda moirang gi miyam amade cso kaya gi mihut sing su saruk yakhi kokomi gi spokesperson l ranjit na phongdokhibada nscn im amade india government ki santi gi wari asi waroshin ama purakpade manipur miyam na pami adubo waroshin aduna manipur gi lamkhai amade apunbagi saktam kaibadi yaroi karigumba manipur gi apunbagi saktam kaiba yaba wafam yarok lagade jun 19 dagi hena sathiba thodok thokloi hainingai leite haina wakat mifam aduda pangthokpani haiki Purgi apun bagi saktam jingat tuna lak pasingmi tami hingminaduna laiba asi handak ki pistok sina kai ki bataragadi manipur si amuk hanna sagat padawa gadaba maram aduna handak ki pistok asi gi waroi sina chilak pada manipur gi apun bagi saktam je kai bi yaroi haidana manipur do lairiba civil society look maya masi ponjin jaraga aikoi ngasi gi mi pham Ningol Club Hairok amasung People Action for Change Hairok na susunduna Indo Nagar Peace Talk na Manipur gi apunba saktam kaiba yaroi Manipur gi apunba ki saktam da singna ba yaroi haiba kholau sing lauduna Hairok ki akoibada rally chatkrei rally aduda Hairok maikai da leiba school singi mahiroi sing amadi miyamna saruk yakhi tungda Hairok bazar da halaktuna mafam aduda miyamna wakat mifam chathakhi police ki maikai digi pamdaba thodok sing thoktana ba akanba section thorang lokhatkhi Yaripok ki club tara nithoi gi apunba body ama oriba joint committee on people's welfare Yaripok na senduna naga peace talk ki waroshin na manipur gi apunba ki saktam kaiba yaroi india na kanglup naiba thausil tawba yaroi haiduna ngarang maira khongchat Yaripok bazar amasung Yaripok malom gi komla chingkhong da chakhrei Yaripok bamu lekai laimanai amasung bisnu nahagi maira paibi sing amasung club ki naharol kayana magi lekai degi maira khongchat adu laknaraga Yaripok bazar da punduna kholau kaya lauminakhi Yaripok malom ki komla chingkhong da su joint committee on people's welfare Yaripok ki banner makhada YLMC malom PYC Lairongthel CSWC Chandrakhong NYC Ningel EYUC Kakmayai ZYC malom na punna sinduna magi laikai degi maira khongchat adu laknaduna komla chingkhong da pulaba matung da kholau sing laukhi Torbong Joint Committee SYNOD LAVA amadi apunba maira paibi lupna susinduna nagagi waroshina manipur gi ngamkhai kaibi yaroi manipur gi apunba ki saktam kaibi yaroi haina taksiladuna miyam gi oiba maira khongchat ama torbong ki mafam kayada ngarang chatkrei miyam na saruk yaduna chatkiba khongchat aduda manipur gi apunba ki saktam kaibi yaroi manipur gi ngamkhai kaibi yaroi haiba khulau sing laukhi Peace and Development Coordinating Committee amadi Pangai Yangdong Development Association anina sinduna Peace Talk ki matangda miyam ki oiba Jackson mifam ama ngasi Pangai Bazar da pangthokrei mifam aduda kanglo furup naiba waroshin yaroi Indiana Manipur thugai ganu wakai purau wakai purakanu haibana chingba pleka sing sisanakhi mifam aduda saruk yakiba PDCC gi General Secretary TH Herozit na India laingak na munna khanthabiraga kanglo furup naiba waroshin ama pubirakanu haina phongdokhi Palimana marumi haiba wafam aduga adumangni hajini aikoge lebaki luching ma mapi mapa ama oina lawrok leba phireba che yamna achumba khongthangni aikoi iramda masine hena maru oina lawroi leba magi wakhalol sibo aikoi awang thak thagatsu
पाउगी मरथन अतिम ब्रेक लौजरी Servicing of any type of domestic and commercial RO water purifier. Available all spare parts. For details, please contact Sunrise Enterprises, Major Khul near Community Hall, Thangal Bazaar. Open from 8:30 to 6:30 p.m. Mobile number 908-918-9371 or 9436-442-885. Or email us at rj_shn@hotmail.com. ब्रेक मतंग ताराम नोचरी मखाताबा पाउदा कोहिमा दलैबा क्लब अमदगी हौखिबा NSCN IM लेबा अमगी मनुंगदा निंगतंबा लेबा अमगी मंगलान मंगलकपसी यामना लाइबक थिबनी IM की कैडर खरा मणिपुर फावरगा मेनबारोमदा चटनबा होटनारि हाइबा पाउ खरा तारिबसिना असेंगबा ओरबदी अखोय पुमनमकना चेक्सिनबगी मथौ तारे हाइना MPP की प्रेसिडेंट ओ जुगिंद्रोना फोंदोखरे वाफम MPP की ऑफिस टॉम टीवी का अखनना उनबा मदा फोंदोखिबनी MPP की जनरल सेक्रेटरी H गीतासेन अमदी अतै पार्टी की लुचिंगबा कयासु सरुक याखी अखनना उनबादुदा प्रेसिडेंट ओ जुगिंद्रोना मखा तारदुना चही कया शांति की वारी सानादुना वारोशिन अमा पुरकनबा लंबीदा लाखलिबा IM अमदी भारत सरकार की शांति की वारी असिदी तरामना ओई अदुबु मसिना मणिपुर यावना युमथंगनरिबा स्टेट सिंगी ngमखाई की सरुक सिंगदा सोकदबा यावरकलबदी याबा ngamloi haibasi MPP की असेंगबा फिरेप अमनी मणिपुर सरकार नसु मेमोरेंडम अमा पीनबा थौरांग तौबा लोइरे मियाम नसु स्टेट असिगी सक्तमदा अकायब थोकपा यारोय हाइना फिरेप अमदा लैरे लुरबा तानफम असिदा IM की केडर चहुम रोम हेब्रोन थादोक्तुना म्यांमार चटनबा मणिपुर रोमदा चटखरे हाइबा वाफम पाउचे फोंगनरकपासी तराइना लफम थोकते अखोय पुमनमकना चेक्सिनबा ताई अमदी सरकार असिनसु लुमना लौबियु हाइखी NSCN IM गुमन डिमांड तोरको पोर्टु भारत सरकार ने पिरकनी हाइबसे थाजदे हाइन MPP वखल लगी थमजगे तबददी सिगुम्बा अखोई पीस नेगोशिएशन ग लाइबसे मसी अखोइना मयामना हाइनबा लालौबो यावरुगा सरेंडर तौबदो अदुगा जब मानेने अखोइन लोगोदवनी मखोइसे सूद चंगलबा अदुगा पीस नेगोशिएशन चंगलबा पोट हाइबसी मसी सरेंडर की वखल लाबनी हाइ वफम सिसु थमजगे मसी मंगना मखोइदा निंगबा काइबदी तविगनो अदुबो यामने एमिकेबल सॉल्यूशन अमदा भारत सरकार अमसुंग NSCN IM अनिना यामना पीसफुली टॉक तोरगा भारत ता नतना नॉर्थ ईस्टर्न रीजन दा यामने लेता खुंदाना नुंगसी चानना इतनी ग्रुप के अमुक से पुनः लेमिनबदु MPP ने ngasi डिमांड तौरी हाइना सुमन थमजगे भारत सरकार अमदी NSCN IM का वारी सानाबदा सेट असिगी ngमखै कायहनबिगनु हाइना रिपब्लिक पार्टी ऑफ इंडिया RPIA मणिपुर स्टेट ना सोशल जस्टिस एंड एम्पावरमेंट की यूनियन मिनिस्टर ओरिबा RPIA इंडिया की प्रेसिडेंट रामदास अथवालेदा मेमोरेंडम अमांगसी पिसिनख्रै RPIA मणिपुर स्टेट की प्रेसिडेंट ओरिबा महेश थौनाउजमना लुचिंगबा टीम अमना ngasi न्यू दिल्ली दा लेबा दिल्ली शास्त्री भवन दा लेबा यूनियन मिनिस्टर की ऑफिस चैम्बर दा मिनिस्टर असि हकथेंगना उनदुना मेमोरेंडम अदु पिसिनखिबनी मेमोरेंडम अदु पिसन बगा मरी लेनना यूनियन मिनिस्टर रामदास अथवालेना मणिपुर प्रजा सिंगी थमोइदा फाउरिबा अदु खंगी मियामगी अपाम्बा अदु खंगना थबक तौगनी हाइबगी थाजबा पिरखी हाइरी इंडिया गवर्नमेंट अमदी NSCN IM की शांति की वारी अदुबुदी तरामना ओकली अदुबु शांति की वारी अशिना मणिपुर की ngमखैदा अमदी अपुनबगी सक्तमदा काहेलकपगी वाफम लाखलबदी मधु याबा ngमलोय मतम चुपदा मधुगी मायोक्ता लेपकनी हाइना थौबाल एरिया मैते क्रिश्चियन डेवलपमेंट कमिटी की सेक्रेटरी एन इवो सनाना हाइख्रै तोंगान तोंगानबा चर्च सिंगी लुचिंगबा सिंग सरुक यादुना खांगाबोक सोरोक वांगमदा लेबा क्राइस्ट चैपल चर्च ngasi paumi singa unaba amada en ivo sanana makha taraduna chahi cha kaya dagi furup kaya khunda duna leminaraklaba ipa ipu singna thambiramba sakta masipu india lenga amadi NSCN IM ani ki warishin purakpa matamda manipur gi apunbagi saktam amadi lamgi lamkhai kai yaroi haiki
Coordinating Committee on Manipur Integrity, Kokomi gi Thomi Amuko gi Vice President T. Gandhi Amadi, CCSK gi President S. Premjit na saba kangbu ama ngarang Delhi gi dama khongsan khrei, makoina Delhi da leiba Manipur Students Association Delhi Masat Amadi, atai atopa lup singaloina na hauzi naga gi santi gi warushin ama puraklagani haina, thaurang liba asina Manipur da nungnang liba asiga mari lainana, Delhi da khongjang jangsin nabagi poram sing yatkani haina thazaba yaba pau gi likhun amana hairi. Ngasi Delhi chatkani tauramba Kokomi gi atopa thomi singna chatlaroi haina su pau gi likhun asina makhatari panba yai naga gi santi gi waroshin asi purakpada Manipur da karigumba akaiba ma pirakpa yai haina mi paiba leibana mangjaunana mari lainaba singda cheksinnaba khanghanba oina Manipur gi lup mangana pullaga semkhiba Kokomi gi liching makhada Manipur da paksana numit kharani asida khongjang sangsinba hokrabani. NSCN IM da achoba chaitheng ama piba oina center ga wari sanabada yaungba NSCN IM yamna maru oiba misak hukavi yapthomi atopa miyoi tara taruka loinana Working Committee of Naga National Political Groups NNPZ da yaukhrei yapthomi na thadorak pacherol amada mahak amadi mahaki khongloi tara taruka loinana NNPZ da yauriba asi makhoigi oiba lanai gi warepni kanagumba amatada nungaitaba yaningdabagi natte haina sengdokhrei matam sangna awa chaitheng nangduna laklaba naga miyangi yaifana wathok asigi warushin ama puraknaba honariba asida anauba mayon ama piba ngamnaba amadi wakhainaba yaroidaba wafamda naga singi tungi laibak lepchanaba tanja manghaningdabana firep adu lobani haina mahakna haiki. Manipur Lengaki General Education Officer John 3 Thawalgi Science Unit Nasinduna Science and Technology for Sustainable Development Haibahiramda Nifu Shuba District Journal Level Science Exhibition for Children Lising Nitrama Pankun Ngasi Thawalda Leiba Chawyama Higher Secondary School da Pangthokrai Exhibition aduda Mahirui Singna Masana Wakal Puthok Charaga Sajaba Khutsa Haibagi Polam Kaya Puthoktuna Miyamda Utkibaga Loinana Sariba Polam Sing Adugi Matangda Miyamda Sugaina Khanghanki Thawram aduda Athoiba Mithung Oikiba Education Minister T.X. Radisham Punsida Mai Pakpami Ama Oigi Hairabadi Ahan Bada Punsida Akiba Amata Lairoidabani Loinana Mai Tire Haina Ninghanabagi Mahutta Mai Pak Triba Fauba Hanbalaitana Honagadabani Hauziki Mirolgi Miyoi Singna Matam Leba Kibikta Malem Asida Lairiba Polam Sing Sizinaba Matamda Tungi Mirolgi Khalaga Sizinagadabani Haiki. This activity will definitely make children good human being and a holistic approach of education will be achieved. And I thank all the stakeholders, including the teachers, the community, the parents, and also the local people there. And I appeal to all the teachers and parents to participate and to encourage and also to engage the children in a productive and holistic kind of educational approach. Exhibition asigi Mari Lainaba Thoramda Manipur Lengaki Education Minister T.S. Radesham Chawyama Higher Secondary School gi Maibam Indira Devi ZEO Thobal Arambam Anil Kumar Amadi John 3 Thobal gi DI of School Asem Revika Devina Mathangsina Athoiba Mithunglen Thoramapu Amadi Akhanaba Mithunglen Sing Oina Saruk Yaki Panbayai Ngasigi Exhibition Aduga Mari Lainana Written Quiz Competition Amasu Pangthoktuna Makok Mathang Taraklaba Singdasu Manapi Duna Pukning Thogatki Ngasi Nongmagi Oiba Prime Minister Employment Generation Program gi matangda Lamphilpata Leiba Manipur Khadi and Village Industries Board na sinduna Nongmagi Oiba awareness ama pangthokrai Thoram aduga mari lainana office asigi website amasu launch tawduna kusinaki Thoram aduda board ki chairman L Radhakishore Manipur Khadi Village Industries Board ki chairman L Radhakishore MKVIV gi vice chairman Y Nilamani Amadi I Ibochou Singh member National and Khadi Village Industries Board na mathangsina chief guest president Amadi guest of honor oina saruk yakhe Thoramaduga Mari Lainana Athoiba Mithunglen gi warol piraduna L Radhakishorna lamdam asida leiriba Thabak Phanghodraba Nahasing Amadi Paisa Puthokpa Ngamjadaba Lairaba Praja Singda subsidies yauraba loan pinaba Ngasi Sarkar asina honaduna lakli Matung Tarakpadasu Honakigani Ngasi Bank Singna Khadi gi loan pibada Kinarakliba Thabak Sengna Tawdaba Amadi loan Singbaki Hainabi Laitabadagini Haki minimum the quick 10 lakh po, seeking Maraxida for the youth section applied to we. Highly see
masi soitna koi pinana bagi ready de lei to boda di beneficiary se right beneficiary se akoi masi matang di koi na khalong si sine madu gi damak koi government sin hadak di first come first chance side na koi thawai yob mi scheme masi bu tanari ba scheme masi pangthoe launch tore online da form thare haidi hekta chinmi rakada ba ngai ra lei ba na hasing gi da first come first chance akoi lok thok se bane Ahal orba miyoi singda all age pension gumba lenga ki makhada fangada ba kanaba singi matangda politics tobiganu chahi yamlaba ahal singbu mateng pangbiu haina social welfare gi director NG Utamna appeal tokhrei ngasi North AO sida leba department asigi office da all age pension yenthokpaga mari leinana pangthokiba pawgi mifamda phongdokhibane department asigi makhada ngasi beneficiaries lising taraga chanipan ga taramathoi gi masa masa gi bank account da tha taruki pension gi senfam lupa lising amaga chani Manipur State Cooperative Bank ki kuthang da direct transfer tokhi pangthokiba paw ki mifam aduda director Utamna makha taraduna lengak na pakhaliba go to village mission ki makhada department asigi oina kendra hungfudagi Manipur all as pension scheme gi apunba application form lising kunmanga ga chahumga tara nithoi fanghi aduga lairiba fund gi matung ina applicant lising kunga chanipan ga kuntra humdo gi pension pibada ayaba pikhi adugo district social welfare officer singna field visit chatlaba matung da kendra kuntra nithoi gi report thagalakhi loinana report sing adu kupna yenglaba matung da pension gi sent form asi yenthokpani lemhoriba applicant lising tara ga supna kunithoi gi oina su district social welfare officer singna field visit ki report thagalaklaba matung da athuboda yenthok haiki amoromda beneficiary gi masa masa gi document singda ming laifam amadi pokpagi tarik da manada bakaya adu macha masu oiba singna semdokpiu masigi mathakta ahal oraba beneficiary singi bank passbook amadi ATM card singbusu section na thambiu haiki si aikoina MSCB की खुथांगदा PFMS की खुथांगदा मसा मसा की अकाउंट दा पैसा कापी बजी पुन्ना मी लिसिंग तरागा चनिपान गा तरामाथोइनी अमु अखोय की मी लिसिंग तरागा कुनिथोइ लेमहौरी हाइरिबा लेमहौरिबा सरुकसी वेरिफिकेशन फिल वेरिफिकेशन हेक फंगबगा बेच नाइना दुम खुदा खुदा त कापथोक जरनी अदुना मतंग सिदाइना डिपार्टमेंट की तरफ तगी अखोय ऑनरेबल चीफ मिनिस्टर की अनोबो इनिशिएटिव अदुगा अखोय की ऑनरेबल मिनिस्टर सोशल वेलफेयर की मागी डायनामिक लीडरशिप गाइडेंस सिबु थागतबा फोंदोकसरी तुंगदजु मखोइना अखोयबु सुम मतम मतम की इंस्ट्रक्शन पीबीरगा हेना हेना प्रजा की सेवा तौबा ngamboi jage haibduma thamjage koi Paugri Martha Natem Babre Amamolozari. Ningol Singi Akanaba Kumai Ningol Chako Buna Lakpada, Damabati Emporium na, October Kuntra Fawa Chada Kuntra discount Pizzavi. Akak Naba Matam Kaktamak Pizzaba discount name. Ningol Singi Makal Kayagi Fige, Wankai fee, Rani fee, blouse, tops fee, Fanek Nachingba Makal Suna from Biragani. Ngasi Maglengsen Biraksi, Damabati Emporium, Gari Makalekai near Pakang Baford. Contact number 7085-186-485 Natraga 7005-946-596. Breaking Matong the Taram Nokchari. Lising ani taramapan kungi oina pangthokadoriba college vote asida free and fair election ohenduna afaba mirep khanana bagi pandamda joint study coordinating committee haina mingthonba committee ama semkhre haina ngasi Imphal gi DM campus laiba all Manipur students union gi head office ta Paumi Singa unaba mifam amada MSU gi president Peter Lasham na phongdokrei mahangna makha taraduna college mikhala si picture basu khunai asi afaba lambida lamchingnaba achangma mi thidoknaba pangthokpa mikhal amasu oribani afaba mi rep khanbada leibak miyamna su pukning thogat piu haiba wafam kaya phongdokhi loina sigumlaba miyang gi damakta khanasena thoktanaba amadi free and fair election lainaba gi damakta semliba adugumlaba monitoring cell na tawjariba kudimakta su leibak miyamna support tobiu amasung college की principal सिंह education U की director सिंह अमदी मरी लेनेबो authority सिंह नसु हारिबा सिगुमलबा election असी free and fair होना तौबा यानबगी पांदमदा नियम चुमना शिननबई दमकता मियंग चांगबिनबा media थोंदा अपील तौजरी
Hauji sanariba MLR asi matamga chunaba amada semdokpa tangai fadaba ama oire haina Indian Association of Lawyer Manipur State Chapter ki General Secretary KH Samungong na phongdokrai wafam ase ngasi thangmai bandal pangthokpa pawgi mifam amada phongdokhibani Assam asigi President Association asigi President M Gauramani yauna member kaya su sarukyaki General Secretary KH Samungongna makha taraduna hauzik state asida land allotment gi matangda mong marin tadaba fivum amada lairi revenue amadi forest department ani asi paw ama fauna dabagum tawri miyam gi wangmada sarkar gi oina lairiba lamsing asi kanagumba kharada hekta pithokpagi thodok kaya thokli MLR ek asina state asigi manungda leiba lamsing asi tongan na thamba dauna tawbasi yamna laibak thibani ek asi semdokpagi tangai fadaba adu leire revenue department na ama tawgani forest department na ama tawgani masina miyam da chawna chamam na hale sarkar asina ehenba mityeng changba tangai fade haiki forest department tawri bacha masi revenue department da signabani haidna revenue department gi official mayam amana ngangjalakpa masina nakalani bagi hunarpa letum hunarpa dina maram moidna now it has caused untold sufferings to the innocent people, to the general public. Adana, machi wafam jingida, aikoi Indian Association of Lawyers na, aikoi tut en nen tengnagani. Indian Space Research Organization ISRO na handak thagi leibaki damak launch tawkiba Chandrayaan 2 gi mission da yamna maru oiba team member ama oina saruk yakiba Manipur macha Hidam Rajib Singh arang jiribam da leiba Paumi Singh na chatuna unakrai Hidam Rajib Singh jiribam gi dibong dagini apopagi mingna Hidam Indra Kumar Singh amadi apopigi mingna Hidam Sanahanbi Devi kawi makhoi machin mana ahumni mahak jiri Public English School jiribam Jawaharlal Navodaya Vidyalaya Pailapul Assam amadi Assam Engineering College Guwahati da mahitam lakhi Hidam Rajib Singh ga unaba aduda Paumi Singh da mahak na phongdokhibada mahak na ISRO da engineer scientist oina lisingani mapandagi thabak tawba hokhi ISRO da thabak tawdringai da Assam Engineering College da campus recruitment tawbada Hindustan Zinc Limited Rajasthan da khanbadagi chahi ama makhairom thabak tawramlaba tungda ISRO gi online recruitment examination pass tawbadagi Satish Dhawan Space Center Sri Harikota da leiba ISRO gi amatangairaba launch center asida posting taduna leiri haki handak Chandrayaan 2 gi mission da solid propellant sabagi team da member ama oina fangkhiba si yamna laibak fawani amade haurakliba naharo singna karigumba hiram amatada thabak makha chathagi hairabadi tawriba thaba adu thawai hakchang yauna tawrabata da mai pakani haina phongdokhi Karigumba hiram amada thabak makha chathagi haiba taragadi lairik tambadabu orasu natraga thabak thoram entrepreneurship natraga business line dabu te sama pam amada oragasu tawriba thabak adu thawai yauna thawai hakchang yauna kanna honaragadi mahi phangani haina soidam ki thajaba lei aina science ki stream da lairik makha tamthagiduna engineering tamlakpadagi hojik ngasi achobo organization amada thabak tawo phangduna mayamgi maming mingchat ama lakpa phangba ngambasi aigi de laibak thawani Miyoibana nongmagi chabada changdraba yadraba polam singi manungda thum asisu amani matam amada thum asi lamdam asidasu marang kaina konanaba puthokcharami adubu mari lainaba singna yengsinbiba watpadagi thum gi pothok ngasidi ningthina puthokpa ngamdre hiramasida tom tv gi akhanaba pawdam ama Marungphung Imphal dagi kilometer chamaga nimfu mangarom chetlaga Ukhrul district ki manung chana leiba apikpa khungang amani khun asida ngasi yumnak humdra hena lei aduga apunba khunja masingna chahumga marifuni khun asida nengsing bathoktraba matamdagi thumhi gi khong ama leirami kuiraba matamdagi hauna khunja singna thumhi gi khong asidagi khunja singi chananaba amadi atopa mafamda yonanaba ariba matamgi pambai sijinaduna thum puthokli haina khun asigi khunbu sa kahasona phongdorakli khun panba haibasi ek haubadagi thum songbasi haugrabani adogi matamoina adogi mutamda songdana laibasi yang wabani adogi tamakta akoina songbasi khara hantanaba haibasi khanbani
हाइबदी एनजीओसरा गवर्नमेंटरा अखोइना सी मतेंग पिननबगीदमक्ता अखोइ होनबसु होन्नै अदुरसु करिसु मतेंग फंगदे अदुगी मरम ओइना होजिक तोखिबसी खुनसिंगसी वामनबगी सिंगपुबने उककपने अहिंग तुमदना सिपाही गुमना संद्री तौरगा थुम सोंबसी वाबगी दमक्ता तोखिबनी Kahasona phongdolakpada thumgi khong asida sungdoktriba thum marangkaina chahi chuppa thoklabasu ariba matamgi thum puthokpagi pambai sizinabana thumgi pothok marangkaina puthoknanaba honabada khunja singda yamna khudong chadaba ama ohelli haiki अखोई की थुम से लेप्टबी अखोई जिही चुपना सोंगलपी बसासु याम फंगनी इंजिन यावरबसु जिही चुपना सोंगलबसु इसिंग से लेप्टबी कंगबा लेते हाइबसी हानिंगे हान्ना खुन थुम सोंबसी खुन मंगा असिनल सोंबजाने थासोमने बुचाइने नमरेने चलाउने असि लोइना सोंबनी Lamdam asida fangliba thum asida laina kaya ama fahanba ngamba haksang da kanaraba masa kaya ama yauri maram aduna marung phungda fangliba thum asi matamgi matung ina hena phaba pambai sizinaduna pothok yamna puthok pangamna naba lainga ki mari lainaba singna mi eng sangbiduna hotna biraklabadi khunja singi khakta natana lamdam asigi sanmit londasu kanaba pigani haina kahasona lainga ki pukning singsilakli नखोई थुम से सीजन बजीता अखोई अनायक लेते आइबसी होचिक होचिक फावबसु असि लेबनी अतोगी दमक्ता नागालैंडा माउदा यामना सीजनबसी अनायक की दमक्ता अनाब लेबसिंग अखोई थुम से सीजन लबती नादे फै हाइबगी दमक्ता हेन होचिक फावबसु नागालैंड माउ असिना सीजनबने खुन मिवाई क्या ना हाइजनिंग बदी लेरिबा डिपार्टमेंट स्टेट गवर्नमेंट नटगा authorities department kaya sina mideng sangbiraga laizareba mampham hena phagat hanaba machines kaya antraga modern technology kya si pukhalaga tawbiragadi hena nungaijagani habi wakhalon kya su phongdoksari paudam jareba cameraman devdarsan ga loinana blessing gang mai marangphung ukhrul district Workers Union Manipur WUM na khomgalakpa fata hawti marakta Janims sagi biomedical waste hapchilakpana WUM gi thomi sing amadi akoibada khundariba mioi singda laina pokhalakpa yabana tungda sigumba thaba asi tobiganu haina lamdengda leiba solid waste to energy plan gi plan manager RK Madhurjit na phongdorakle mahakna makha taraduna biomedical waste sing asi pack tawduna lakpa adu thomi amana hangdoklubada thengnarakpani masida karigomba laina chenba makhal gi mahikna chingba yauramlabadi miyam gi thabak tawriba WUM gi thomi singda natana akoibada leiriba mioi singda su sandorakpa yai mamangda su asigomba thongdok kaya leikre masida hospital authority singna meeting changbiduna tungda asigomba thaba asi tawbiganu haiki चलेबा मैम से लाइना तिना संदोक याबी चांसेस मैम लेबा अदु मरमदुना अखोइना मसी खितंग जेनेम्स के अथॉरिटी दसु खंगनिंगबा मसिम पोस्ट यहन बिरक्तन यारिमखै अखोइना मखैदसु रिक्वेस्ट तौजै कायनो फुमजल्लगा अदुम थमगिबा ngaktani ado handaki sidi khoju kaiguma ma tahogdragadi matung tana sum tawragadi hena khudong charoidra haibi wakhalondang asi thingaljabi Manipur Tourism Forum amasung Directorate Handloom and Textile na khusam naduna sinba fisabi singi oiba numinini chatharakpa tourism orientation program ama Imphal Peace Museum Maivam Lotpa chingda ngasi loisinkhrai Manipur Tourism Forum gi secretary Harjit Sinam na phongdokhiba da ngarang ahoba numitta fisabi singna thoram asi yawba laktrabasu yawba ki mawongda tawrambadu program asi gi manung thitna khangba haurakpadagi ngasidi ngana laknakhi amadi makhataba program sing yawningbagi apambasu phongdoklakhi makhatana su sinnaba honagani haki ngasi loshinba numita tourism ki matangda khang hairaba mioi kayana wangangduna taminnabada natana handloom and handicraft da mai paklaba national awardee singa unahanduna wari watai sanabagi thoram su pangthokhi orientation program asida khangalaba fisabi tara manga na saruk yakhi program chathagi badagi di ngasi dai hena excitement oiduna amuka masidagi ahenba program introductory nataba manung hudna ngasagi textile and tourism je kumaina promote tawya gada bagi
orientation program se amuk hena tawnabagi damakta mokhoina request lakjari. Mob lynching toklasi madugi mohta ainda mating pisilaga achumba wayal puthoknaba honarasi haina Child Welfare Committee Bishnupur gi chairperson Advocate P Premchana haikre Manipur State Legal Services Authority ka kusamnaduna Child Welfare Committee Bishnupur na sinduna ngasi Sanatombi Oriental English School kumbida pangthokiba child law ki matangda nomagi oina legal awareness program amada athoiba mithunglen oina saruk yakhiba Advocate P Premchana makha taraduna Wayan naba laibaki ain leina mob launching tauraga miyamna khudakta wayan bana mara laizadaba miyoi kaya awaba nanghali amade lanthum kaya su manghali aduna miyamna ain khutta paiduna sanagumsi madugi mahutta ain da mateng panglasi ain khanglasi haki Thauram aduda Sanatombi Oriental English School kumbigi founder cum secretary National Youth Awardee N Santa Kumar Child Welfare Committee ki member Secretary National Youth Awardee O Maipak Chau amadi Child Welfare Committee Bishnupur ki member L Rebati Su athoiba mithunglen sing oina saruk yakhi Maikhu chendaba Kuntrakpam Kendra ama oinaba pandamda imung chani henbada Pradhan Mantri Ujala program ki makhada lemna chakthong gas sing yanthokrai BJP Manipur Pradesh ki medical cell ki convener Dr. KH Kalana mapung oina sinduna pangaida leiba Ram School da pangthokpa gas yanthokpa amadi person with disability sing the certificate yanthokpa duda Manipur State Women's Development Corporation Limited ki chairperson S Satyabama BJP Kuntrakpam Mandal ki former president SX Nando BJP Manipur Pradesh ki medical cell ki convener Dr. K.S. Kala amadi BJP National Executive Member Mina Takhelambam su saruk yakhi Kendra sigi manungda laiba imung chani ka tara manga amadi differently able oiba miyoi kuntrada lemna chakthong gas amadi disabled certificate sing yanthokhi Thauram adu pangthokpagi matangda Dr. K.S. Kala na haikibada ngasi ga tharaga Tara Shuba oina ngasi asi chakthong gas sing asi yanthokpani Kendra sida chaurakna imung lising ahum romda Ujala ki makhada gas sing fanghankhrai Kendra si maikhu chendaba kendra ama oina ba honabani Wajuna myewe punsi se awaba tale ba adugum ba phata mani khu da khoi sa da changan gumji chanthina charuna ina waina thongwe thabok to tokpiro aju mayam da ngai ni gas lobiraga ngai thongbiro VV Giri National Labour Institute na Ministry of Labour and Employment Government of India ki mityeng makhada hokiba October 12 dagi numit mangani chupna chatharakpa development scheme as an instrument for social protection for northeastern state ki training program institute asigi Noida da leiba campus da loisinkhrai Training program adu unorganized sector da leiriba sinmi singbu chawkha thorangi leiriba scheme singi matangda hena khanghan haihanabagi pandamda pangthokpani Training program adu da government ki mihut trade union ki mihut amadi awang nongpuk lamdamdagi NGO ki mihut nifu romna saruk yakhe Manipur gi oina miyoi manga na training program adu da saruk yakhe Manipur dagi Dr. Otozit Khetrimayumna training program adu gi course director oikhe Paugi Martha natin babre ama muglawzari Hey Lola, nang phone yaw bra? Yaw eh. Lazim mo kep kau ne, apang? Ay kau tu re. Manipur ya han 24/7 service oiriba lamjing ba cab service namyang gi seva tawjari. Manipur gi district sing amadi mapal lam sing loina na luhongba amadi atay thodok sing gi su discount pijari ningol chakau bagi damak akhan naba hour package discount pijari ngasi mag book tobiu hena akupa marol gi damak lamjing ba cab service nagamapal rims road nia Nityananda temple Break matung da taramna ukchari makhataba pauda
Swachh Bharat Mission ki makhada Swachhta Hi Seva gi saruk ama oina Kakching Khunau Municipal Council Ward number 9 Umathelda Lunana Leina ba pantamda Solid Waste Management ki damak plastic ki dustbin sing yenthokpagi thoram ama ngarang pangthokhrei thoram ka mari leinana ward asigi councillor KH Radhamani na phongdokhibada lamdam sigi imung singna Lunana leiduna hakchang fana leina ba pantamda dustbin sing yenthokpani masina Solid Waste Management ningthina tawduna leingak na sangsilakliba Bharat pu Lunana ba leba oina ba nabada aikhoisu thodang laurasi haki thoramduda khulsigi yumthong chahumga humfutara nithoida dustbin ani yanthokhi Lona aikhoida kari hak pibage haibagi matangda nomigi oiba legal awareness program ama ngasi Khurai Tinsit rota leiba Friendship Educational Academy da pangthokrai School asina District Legal Services Authority Imphal East ka punna silba nomagi oiba awareness aduda school adugi headmaster Khetrumayum Bikram Ambagi Hanagi General Secretary KMB Supriya yauna masak naiba miyoi kayana saruk yaki advocate ke Dhane advocate Supriya na Child Marriage Act cybercrime amadi pokso gi matangda wangangke awareness assistant bagi matangda school asigi headmaster Khetrumayum Bikram na hakibada mahiroi oiringai matamda lona kari pibage haibasi khangba yamna tangai fade Child Marriage Act cybercrime amadi pokso gi matangda hena khanganaba honabani haki kihan khangalga paisa yamna laina tanba yabagi mawungda moina khangdabadagi haitare ne ko madumba mayam du changselurga moina thengnagadaba problem mayam do mangjowna khangaga khangallaga sigumba crime mayam sidagi su akoina crime sing masingja handahanbaga loina moi masa busu protection pibada yamna chawo mateng oigni haiba wakalon si thamaga samain todna ko sinjabani Drug Abuse Prevention for Transgender Community Haiba Hiramda Nomakuba Awareness Ama Bishnupur Municipality Community Holder National Institute Social Defense the Ministry of Social Justice and Empowerment Government of India Dostana Safar Bihar Marup Loy Foundation Akusamna Dunangasi Pangtokray Thoramduda DSWO Bishnupur and Jyotish Medical Superintendent District Hospital Bishnupur Dr. N. Bino Amasung SGPO Bishnupur Lakshmi Thingbaizam na sarukyaki and Jyotisna Transgender Singbu Hanthana Thambiba Hiram Khudingda Tathi Tawaina Dengaki Thorang Singi Kana Bayauhanba Ngamdaba Kayasi Awareness Biduna Miyam Puna Khaminaraba Matamdata Kokpa Ngamgani Haki Hiram Duda Khang Hairaba Miyoi Kayasu Tongan Bahiram Singda Wangangki Manipur gi Tongan ba Mafam Singdaki Lakpa Transgender Kayana Thoramduda sarukyaki Awareness piece in Saturday disability, Saturday every corner, every corner, every household. Kari scheme no sweet we are realizing. Even scheme of the laws of business, scheme is a sort of kind of scheme laga, more the target policy of Samazuma, the school right under this policy. The even bus free travel bus MSD, bus stay all bus with MSD bus for free and everything seems to rules are pretty well. Ngasi nongthil yumthang nariba Myanmar da changluba Bharat macha ahum Myanmar police na permit matam hena leithabaki maral da fakre hairi makhoi ahum adugi manungda anidi Chandel district ki Chakpi Karong ki manung chanba SL Changpol village agi Haupol mate chahi nifunithoi apokpa Lunlet mate amadi All Changpol village agi Thangko hau mate chahi kun apokpa Holsei mate kawi makhoi ani ngarang Myanmar da leiba mamanaba amagi mayumda chatlubani hairi NAD amadi Anjuman gi Kangbuna Mayai Kawan Nisa ki mayokta sangsilakpa khongjang gi saruk ama oina ngasi nongthil Waithau amadi Sangom Sangda Brown Sugar Factory ama thugai baga loinana miyoi ani amadi Brown Sugar amadi sungbada sijanaba polam kaya ga loinana fare hari faraba miyoi ani adudi Lilong Sangom Sang Suktu Korongdagi MD Jane Alam chahi kuntra apokpa lekhidraba MD Jakarudin amadi MD Saddam Hussein chahi kunmapan apokpa MD Abdul Hussein kawi makhoidagi Brown Sugar kg kunmanga makhai morphine solution liter chamaga nifu manga ammonium chloride kg ani lime kg mapan wooden machine seng SBBL rifle ahum maru mapan sel oina lupa lising ahum ka changa ga humfu fangle hairi
लाक्लिबा हियांगा येनिनी पानबदा पांगथोकदोरिबा मैतै सिंगी ख्वाइदगी चावरबा कुमहै निंगोल चाकौबगी मंगोइनना ngasi थौबाल डिस्ट्रिक्ट की हैरोका खुल थांगनना लेमिनरिबा चिंगी खुल तरा रोमगी चिंगमी इचिल इनाव इमा इबेल कयाना हैरोकता लाक्तुना चिंग तमगी कैथेल कारबदा मियामना चिकना चाइनाबा ngamdana pot leinakhrei ngasi gi कैथेल काबादुदा निंगोल चाकौबदा निंगोल ओइबि सिंगना मपाम लमदमदा पामजना पूरबा हैरा कया marang kaina yonki हैरोक पार्ट 2 लितान मखोंगदा लेबा चिंगदोमपोक आइडियल यूथ टॉप यूथ क्लब ना मपुंग ओइबा थौदांग लौदुना क्लब असिगी सानाबुंगदा सिनखिबने सिटी क्लब की पब्लिसिटी सेक्रेटरी माइबम केंदु मैतै ना हाई ngasiगी कैथेल असि लाक्लिबा निंगोल चाकौबगा मरी लेना चिंगतम अमतनी हाइबगी पांदमदा सिनबने कैथेल असिदा लमदम असिगी लेबाक लेहाउदा थाजबा तसेंगबा हार अमदी तिलहात हिदाक मचेत अमता याउद्रबा तगत तेकपा मना मसिंग सिंग योली मसीगी मथक्ता फिरोल फुरुक खुदिंग मकी अके अमौगी पोलम सिंग लोइनना लमदम मसीगी खुदसा हैबा सिंगना पुथोकचबा खुदसा हैबगी पोथोक सिंगसु योली असिगुम्बा कैथेल असिना चिंग अमसुंग तमगी मरी हेना नक्सिनबा पुरकनी हैबगी थाजबा लै हाइखी सेलोंगे हामल की मनुंगा अनिस मथान की सिंगतम कैथेल आइदन जरगा सिंगतम अमदि सिंगतम अनि की मांथरिबा मरी से सोखरिबा तो फगत पंगमना बगैर वक्त स्टेक करनो राइस तो जरगा सिंगतम कैथेल आइदन जरगा से हामगी अनिस मथान की सिंजबने ग्रामालोकना खुंगंगता लेबा अइबा सिंगबु थोरकनबा अमदी अरापा मफम सिंगा सखंगनबगी खुदोंग चाबा फंगली हाइना मणिपुरी एडवाइजरी बोर्ड साहित्य एकेडमी न्यू दिल्ली की कन्वीनर एन किरण कुमारना साहित्य एकेडमी न्यू दिल्ली सोशल डेवलपमेंट इंस्टीट्यूट इसोक अमसुंग इसोक ग्राम पंचायत पुना खुसमनदुना पांगथोकपा मणिपुरी सैरेंग पाथोकपा ग्रामालोक की थौरमदा फोंदोखरै महाकना मखा ताखिबदा थौरम असिना अइबदी पामजबा अदुगा मिमांगदा थोक्तुना सैरेंग पाकथोकपा ngamdraba मियोइसिंगबु मखोइना इजाबा सैरेंग सिंग अदु पुथोक्तुना मिया मांगदा खंगहनबगी नुंगाइबा अमदी ममल यामलबा सैरेंग सिंग अदु मांगदनबा साहित्यगी लन ओइना ओंथोकनबा खुदोंग चाबा पिबा ngame मसिना अनौबा अरापदा लेबा अइबा सिंगबुसु सखंग माइखंगना हंदुना पाव फाउनबगी मरी सागतुना नेशन बिल्डिंग दा अचौबा mateंग ओइ ngasi thauramsina iso khungangdasu saknaiba aiba kaya thoktuna sahitya ki mana fangba ngamba aiba sing tholaknabagi lambi piba oirasanu haiki thauramduda isoktagi khangalaba aiba tarukna ijaba saireng sing pathoke manipur gi tonganba mafam kayadagi lakpa aiba aibi myoi kunnipa na thauramduda saruk yaduna masana ijaba saireng sing pathoke नेहरू युवा केंद्र थौबाल सिंधुना सबका साथ सबका विकास सबका विश्वास हाइबा हिरमदा पेट्रियटिज्म एंड नेशनल बिल्डिंग की matangda डिस्ट्रिक्ट लेवल डिक्लेमेशन कंटेस्ट अमा ngasi DC थौबाल की कॉम्प्लेक्स लेबा काउंटिंग हॉल दा पांगथोखरै थौरम अदुदा डिस्ट्रिक्ट सोशल वेलफेयर ऑफिसर थौबाल ए कामेश्वर सिंह डिस्ट्रिक्ट एम्प्लॉयमेंट ऑफिसर थौबाल TH सुभाष कुमार अमदी नेहरू युवा केंद्र थौबाल की डिस्ट्रिक्ट यूथ कोऑर्डिनेटर माइकल थांगमिलियन मातेना मथंगसिना थोइबा मिथुंगलेन थौरमपु अमदी अखनबा मिथुंगलेन सिंह ओना सरुक याखी चांगदमनबा अदुदा यारिपो बामो लेकाइदगी सिंगामयुम रुहाना खांगबोक मयाय लेकाइदगी TH बिश्वरजित अमदी खांगबोक मोरांगपलीदगी साइखोम दयानंदना मथंगसिना हानबा अनिसुबा अमदी अहुमसुबा पोजीशन ताखरै मणिपुर लेंगा की जोनल एजुकेशन ऑफिसर जोन 3 थौबाल की साइंस यूनिट न सिंधुना साइंस एंड टेक्नोलॉजी फॉर सस्टेनेबल डेवलपमेंट हाइबा हिरमदा डिस्ट्रिक्ट जोनल लेवल साइंस एग्जीबिशन फॉर चिल्ड्रन लिसिनी तरामापन कुन ngasi थौबाल दा लेबा चावयामा हायर सेकेंडरी स्कूल दा पांगथोखरै एग्जीबिशन अतुदा महिरुई सिंगना मसाना वाखल पुथोकचरगा साजबा खुसा हाइबगी पोलम कया पुथोक्तुना मियामदा उतखिबगा लोइनना सारिबा पोलम सिंग अदुगी मतंगदा मियामदा सुगाइना खंगहनखि एग्जीबिशन असिगी मरी लेनबा थौरमदा मणिपुर लेंगा के एजुकेशन मिनिस्टर TH राधेश्याम चावयामा हायर सेकेंडरी स्कूल की माइबम इंदिरा देवी ZEO थौबाल आरामबम अनिल कुमार अमदी ZEO जोन 3 थौबाल की DI ऑफ स्कूल असेम रेविका देवीना मथंग सिना अथोबा मिथुंगलेन थौरमपु अमदी अखनबा मिथुंगलेन सिंह ओना सरुक याखी पाउगी मरथन अतिम ब्रेक अमप तंगलौजरी
Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yumpalabi, ahal oiraba ima singna set payaba, inbayaba, fizol kudingmak fangbiragani. Ngasi maglengsen birau Prabhavati Handloom, Moirangkhom Sawgaizam Lerak Machin, natraga aikoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Break imatung da taram nok chari makhata pauda SSI Film Production ki ahanba Manipuri feature film Mira Lamba Lairam Lenda Tindava Thawai haunaba matung ina ngasi Thawal district ki athokpa makha Haikreng Makhong Lampakta release sokre. Angom cha soibamna director amadi Somendro Waikhopna producer oiraga puthokpa film asi release tobagi thoramda Khangabo Kendragi MLA O Surjakumar special contractor Yumnam Thoiba Singh na chingbana saruk yakhi Pahari konsamna iba film asida Amar Memnaubi Gepelina Dana Manjuri Amuba Asokna chingba saknaraba kayana film asigi mapungoiba saklon sing oiri Waiton GP na sinduna GPSC ki anishuba special gram sabha mifam ngasi Waiton Maning Laikai Community Hall da pangthokrai mifam aduda khundrakpam ACG MLA TS Lokeshwar su saruk yakhibaga loinana miyam da sarkar ki paikhat khiba amadi tungda paikhalakadaba thabak thauram sing kupna khana neinaki mifam aduda Waiton GP ki pradhan P Surbalana ahanba gram sabha mifam da plastic free zone amadi mission Anto Diagi Thabak Singh Pakhatkre Amadi Hauzik GPS da campaign adugi kanaba kaya uba fangle haina fongdoki Raja miyam da haktheng na khunggangi akoi saukhatpagi haktheng na ba akoi khudong saba du gram panchayat asina miyam da phanghan na ba akoi sok thabanai dana akoi hona jagani Hauzik musana bagi paulo bisi Wusu masana ki matangda matam kuina dagi layrakpa yetnaba adu ipsana maikai animak sangdaina duna warashin purakna bahonariba sida miyam amadi lupumna makna mateng pangbiu haina International Peace and Solidarity Association ipsagi president Joy Chandra Konthokjamna fongdorakli kaisampata leiba association asigi sanglenda pangthokpa paumi singa unaba amada mahakna makha taraduna Manipur bu malemda masak takliba sanabagi lamda asumna yetnaba leiba asi nungaite ipsana Wushu Association animaki Maikaida Sangdaina Naba Lokiba Warep Ado Tawaidana Lup Amana Ipsa Kanghandana Warep Ama Lorakpa Yaningde Chatkiba September da Chandigarh da Pangthokiba Wushu Tournament da Wushu Association Manipurna Overall Team Champion Tarakhiba Maikai Animak Punsin Bagini Asomna Handak November Kunmanga dagi Kolkata da Pangthokadaba Taramapan Junior Wushu Championship dasu amata oina saruk yaduna Manipur gi mai purakna bahonasi amade Wushu Association of Manipur gi election pangthok tringai mamangda maikai animakna yanaduna khankhiba in charge singna thau pugani haki President in charge secretary in charge anisina aikoi gi election lakti phogi Makoina Lakti Pogi, Pangtok Tripogi, Mamangse, Makoina, Haidiba, Wusuki Tabak Torum, Kudimakta, Haidiba, in charge, Anisna, Pugani Haibedo, Miam, the Tamjari, I go Matam Leva Kibita, Miam Gidamakta, I go Ipsana, Tabak Torum, Kudimakta, Dogzagani, Site Amagi, Mieng, Natraga. Kanagumba amagi interest I go tabo ambok toroy leba kunai sigi obe interest miyangi obe interest ipsana matam leba kibinda tabak tawgani haiba wakalon asini Amar of the association asigi general secretary in charge T Sunindrana 19 Shuba Junior Wushu Championship ki trial lakliba November 3 dagi Khuma Lampakta pangthoklagani masada association asigi makada affiliate tawraba district khudimaki sanaroi coach amadi technical team singna report obiu haki Manipur ki state team ama siamna bagi damakta player sing amadi coach amadi technical khudimakna secretary in charge ka pau phawna biu matam chana amadi tarik haribat tarik ahumgi pung nipan nangna bagi damakta player khudimak amadi coach amasung technical singna report tawinaba ai media gi khuthangda ai haijari
Salai Chess Academy na sinduna thasigi kuntaret fawba numinini chupna chathagadaba second under 15 rapid chess tournament lisini taramapan ngasi uripok huidrom laikai da leiba Salai Chess Academy da hawdokhrei ngasi hawdokpagi thoram aduda Salai Holdings Private Limited ki director Maivam Soto saruk yaki rapid chess tournament asi Swiss league system da round taruk thokna khaidoktuna athoi ahen tanagani tournament asida lamdam asigi tongan ba school singdagi punna mahairoi kuntra nithoina saruk yari masigi manungda Mahiroi nupi macha taramathoi yauri ngasi ahoba numita sanakhiba ahanba rounda lanchenbi ngairangbamna mamangi champion Guru Aribam Aerosmith pu maithiba piki amaromda ngasi anishuba round loiba fawbada Laishram Nelson Dayananda Thodam Nusithoi ngairangbam Jalel Saujam Alice Laimayum Ningthaujam Olen Hareram Lairik Yengbam amasung Kumal Einstein Maivamna makhoi lamba sing Thoi khibaga loinana point ani fangduna mangzil thana chatli China ki Shanghai da thasi ki taramapandagi kunhumdoi fawba pangthokiba taramanga shuba World Wushu Championship da KG Yangkhaini thoi ki kanglupta silver medal lawrakhrabi Arjun Awardee Yumnam Sanathoi Devi amasung Sanathoi ki coach Dr Morangthem Ibomcha anibu ngasi Amateur Institute of Wushu Manipur amadi Thobal District Branch amasung miyamna Imphal ki Tikendrajit International Airport da harau tayamna opaga loinana mabuk oiba thoram Yaripok Bisnunaha Mayai Lekai Community Hall da pangthokhrei thoram aduda Manipur Development Council MDC ki President Social Worker Ayam Mairabana Athoiba Mithunglen Jit Kunedo Association Manipur ki Vice President Maibam Ibotombi Khuman Jana Thoramapu aduga Yaripok High School ki Headmaster Kaisam Joy Kumar amadi All Yaripok United Club Organization AYUCO ki Secretary L Rajan Maitena akhanaba Mithunglen Singh oina saruk yaki World Silver Medal lawrakhrabi Arjun Awardee Sanathoina Fongdorakhibada Manipur amadi India ki mingchat soidana purakke haiba wakhalonda gold medal ki asada sanakhibani adubo final da host team na sanakhiba match da nungaitaba khara thengnakhi adumapu chahi asigi December thada Nepal da amadi mathang chahi da India da pangthokadariba Asian Championship da di soidana gold lawba ngamnaba pandam thamli haiki South Asian Games Nepal da pangthokadariba sidasu koi saruk yanaba Asian sadari aduduga 2020 sida koi India da host koiraga koi Asian Champion Loisalakpada maruba pawmu kana pizari Kokomi ki liching makhada sangsilakpa khongjang hena kansilakli mafam kayada section wakat mifam famkhrei wakat khong chatkrei Governor amadi Chief Minister da memorandum pisinkrei Kohima da leiba club amadagi haurakhiba NSN IM na leiba amagi manungda ningtamba leiba amagi manglan manglakpasi yamna laibak thibani haina MPP ki President O Jukindro na karemna krei Bharat Sarkar amadi NSN IM ga wari sanabada state asigi ngamkhai kahen biganu haina Republic Party of India RPIA Manipur State na Social Justice and Empowerment ki Union Minister da memorandum pisinkrei amadi center ga wari sanabada yauba NSN IM gi Hukavi Yapthomi Mahakaloina ba mioi tara taruka loinana Working Committee of Naga National Political Groups da yaukrei Ngasigi oinadi Manipuri Paul loizare miyeng tabiri basing po amuka na kurumzari adubu airam nang dilai sa mai thong bu ba dai ngau re ai gi thamoi simba sina kaure ine adubu airam nang dilai sa mai thong bu ba dai ngau re ai gi thamoi ta that le ai na tau do ubada sum hat yai puri be nung si bi sak nam
foam hauba nungsi inot hapa nangi mayayni thamoy yening hunba ithagi foam hauba nungsi inot hapa nangi mayayni lapa chatle nangui nakna leire nangui mami su mayek segle thamoy da leire nang lapa chatle nangui nakna leire nangui mami su mayek segle thamoy da leire nang di ai nang bu khalai nang bu nungsi unsigi oi na le le Suna sebang kung ngaurasu thamoy kori khot para nungsi sang yang tau binu ai di nang bu nungsi ye kuchuna sebang kung ngaurasu thamoy kori khot para nungsi sang yang tau binu ai di nang bu nungsi ye ai di nang bu khan sai ye ꯊꯦꯡꯉꯤꯅꯦ ꯇꯧꯔꯤꯁꯤ ꯄꯨꯡꯁꯤ ꯌꯧꯈ꯭ꯔꯦꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯑꯗꯨ ꯀꯟꯅ ꯍꯧꯗꯣꯛꯑꯝꯕꯗꯣ ꯑꯃꯨꯛ ꯇꯨꯝꯁꯟꯗꯅ ꯂꯩꯔꯝꯃꯤꯃꯤ ꯑꯅꯤꯁꯦ ꯑꯩ ꯆꯥꯎꯕ ꯇꯝꯐꯥ ꯑꯩ ꯀꯠꯇ ꯅꯨꯄꯤ ꯑꯅꯤ ꯅꯣꯏꯅꯤꯕꯨ ꯍꯧꯒꯠꯂꯣꯅꯦꯍꯦ ꯇꯧꯔꯤꯁꯤ ꯑꯃꯨꯛ ꯑꯩ ꯅꯣꯏ ꯑꯅꯤꯅꯤꯅꯦꯍꯦ ꯑꯩꯅ ꯍꯧꯗꯣꯛꯏꯁꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯐꯃꯨꯡꯗ ꯏꯁꯤꯡ ꯍꯩꯖꯤꯟꯖꯔꯛꯀꯅꯤꯀꯣ ꯀꯩꯅꯣ ꯑꯁ ꯇꯨꯝꯁꯤꯠ ꯐꯥꯗꯇꯩꯅꯦ ꯏꯆꯦꯟ ꯆꯠꯇꯧꯗꯣ ꯑꯗꯨꯝ ꯆꯠꯂꯨ ꯑꯩꯈꯣꯏ ꯇꯨꯝꯁꯤꯠ ꯐꯥꯔꯒꯅꯦ ꯍꯧꯒꯠꯂꯒꯦ ꯅꯨꯡꯉꯥꯏꯔꯦꯅꯦ ꯅꯣꯏ ꯑꯅꯤ ꯃꯉꯥꯏꯔꯦꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯅꯥꯝꯇ ꯁꯨꯗꯪꯒꯩ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯕꯅꯦꯕ ꯑꯁ ꯃꯤ ꯉꯔꯥꯡ ꯁꯦꯔꯤꯌꯦꯜ ꯌꯦꯡꯉꯨꯕꯩꯅꯦꯕ ꯃꯥꯅ ꯈꯪꯁꯨ ꯈꯪꯗꯅ ꯑꯣ ꯁꯦꯔꯤꯌꯦꯜ ꯌꯦꯡꯕꯁꯦ ꯅꯪ ꯌꯥꯝ ꯆꯤꯟꯕ ꯊꯕꯛꯅꯤꯅꯦ ꯍꯥ ꯌꯦꯡꯉꯣꯕ ꯅꯣꯏ ꯌꯦꯡꯉꯣꯕ ꯍꯧꯖꯤꯛ ꯅꯣꯏꯅ ꯇꯨꯝꯗꯅ ꯂꯩꯔꯦ ꯏꯕꯨꯡꯉꯣꯅ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯆꯥꯛ ꯆꯥꯕ ꯅꯪꯉꯔꯣꯏ ꯏꯕꯨꯡꯉꯣꯁꯤꯅ ꯑꯣꯐꯤꯁ ꯆꯠꯇꯣꯏꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯅꯠꯇꯦ ꯃꯣꯏꯔꯥꯡꯗꯅꯤ ꯆꯥꯛ ꯆꯥꯕ ꯅꯪꯉꯔꯣꯏ ꯅꯣꯏꯅꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅꯤ ꯑꯁ ꯅꯪꯅꯕ ꯊꯣꯡꯒꯦ ꯍꯩꯃꯥ ꯑꯃꯁꯤꯁꯨ ꯇꯧꯏꯁꯤ ꯌꯦꯡꯉꯣ ꯁꯤꯅ ꯆꯠꯇꯧꯗꯣ ꯀꯣꯛ ꯆꯠꯈ꯭ꯔꯣ ꯀꯩꯗꯧꯒꯦ ꯅꯣꯡꯉꯥꯜꯂꯛꯄꯒ ꯁꯧ ꯁꯧ ꯍꯦꯛ ꯂꯥꯎꯔꯗꯅ ꯏꯁ ꯌꯥꯍꯧꯉꯟꯕ ꯏꯆꯦꯅ ꯆꯥꯛꯇꯨꯁꯨ ꯀꯣꯛ ꯊꯣꯡꯗꯣꯛꯄꯤꯔꯝꯕ ꯌꯥꯕꯗꯨꯕꯣ ꯏꯁ ꯇꯧꯏꯁꯤ ꯌꯦꯡꯉꯣ ꯏꯅꯥꯎ ꯏꯕꯦꯝꯃ ꯇꯝꯐꯥ ꯇꯣꯝꯕꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯈꯤꯕ ꯀ꯭ꯋꯥꯗꯨꯁꯨ ꯂꯣꯏꯍꯧꯗꯗꯅ ꯍꯧꯖꯤꯛꯇ ꯀꯣꯜꯂꯒ ꯆꯥꯔꯤꯕꯅꯤꯅꯦ ꯅꯆꯦꯅ ꯆꯠꯀꯗꯧꯔꯤꯕ ꯁ꯭ꯀꯨꯜꯁꯦ ꯁ꯭ꯋꯥꯏꯗ ꯅꯠꯇꯤꯌꯦ ꯃꯥꯏ 95 ꯂꯥꯛꯄ ꯀꯛꯆꯤꯡ ꯍꯥꯏꯕ ꯂꯝꯗꯨꯗꯅꯤ ꯈꯪꯉꯕ꯭ꯔꯣ ꯑꯁ ꯑꯗꯨ ꯂꯥꯞꯄ ꯂꯝꯗꯨꯗ ꯅꯨꯡꯇꯤꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯗꯣ ꯇꯟꯗ꯭ꯔꯣ ꯇꯧꯏꯁꯤ ꯌꯦꯡꯉꯣ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒ ꯇꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯔꯗꯤ ꯃꯌꯥꯝ ꯁꯨꯔꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯅꯕ ꯀꯣꯛ ꯋꯥꯅꯣꯝꯒꯦꯁꯨ ꯍꯥꯏꯗꯦ ꯅꯣꯏꯅ ꯅꯝꯊꯤꯉꯩ ꯐꯝꯗꯅ ꯇꯨꯝꯗꯅ ꯆꯥꯗꯅ ꯂꯩꯔꯒ ꯑꯩꯅ ꯁꯣꯝꯗ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯋꯥꯅꯣꯝ ꯇꯧꯔꯤꯕ ꯑꯁ ꯑꯩ ꯍꯧꯗ ꯍꯧꯒꯠꯆꯔꯒꯦ ꯃꯁꯤꯃꯁꯨꯅꯦ ꯃꯤꯅ ꯇꯨꯝꯃꯤꯡꯒ ꯍꯦꯛ ꯌꯥꯎꯏ ꯃꯥꯏ ꯆꯥꯅꯗꯕꯤ ꯁꯨꯅꯤꯡꯗꯕꯤ ꯑꯅꯤꯁꯦ ꯉꯥꯡꯅꯗꯧ ꯁꯔꯨꯛ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯏꯆꯦꯒꯤ ꯆꯥꯛꯇꯤ ꯍꯣ ꯑꯩꯗꯤ ꯍꯣꯇꯦꯜꯗ ꯆꯥꯖꯔꯨꯔꯒꯦ 제 짝도 그래 뚫려 줄로고 로레 로레 아이 오피스 간 자도이네 아이 루제 정하버네 제 짝티를 먹고 아이 비용 돌아다오네 아우 로레 로레 제돈! 제돈! ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯑꯗꯥꯝ ꯈꯔ ꯏꯆꯦꯕꯨ ꯀꯧꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦꯕꯨ ꯀꯩꯅꯣ ꯁꯤ ꯅꯍꯥꯟꯗꯒꯤ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯐꯤꯔꯣꯜꯁꯦ ꯈꯔ ꯁꯨꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯕꯨ ꯑꯁ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯀꯥꯎꯅꯤꯌꯦ ꯂꯨꯗꯨ ꯈꯥꯎꯔꯤꯉꯩꯒ ꯍꯧꯁꯤꯒ ꯏꯉꯩꯒꯗ ꯀꯥꯎꯅꯤꯕ ꯑꯁ ꯄꯤꯔꯣꯁꯦ ꯑꯩ ꯏꯁꯇ꯭ꯔꯤ ꯑꯣꯏꯅ ꯇꯛꯄꯤꯔꯨꯔꯒꯦ ꯏꯁꯇ꯭ꯔꯤ ꯇꯛꯑ ꯀꯩꯗꯧꯗꯣꯏꯅꯣ ꯁꯨꯁꯨ ꯁꯨꯗꯕꯁꯤꯕꯣ ꯃꯣꯖꯥꯁꯤꯗꯁꯨ ꯁꯨꯕꯤꯔꯝꯗꯦꯕ
나한테 하이리바. 이붕어 이제 호렌 수비라게. 너 사오라 노바. 야래 또 수비라. 올해 오피스 나가네 일어나 레토 저라게. 나시더라바. 눈티기 까오래. 나 삼가도 타오 때려 보는 거. 나마이 내미까도 그렇게 살라가 살아봐. 오케이라기 해. 립스틱도 떼비로 피숑가 잭비로. 마땅 자는 타고 파리니까 아이나. 아이 후직 수비로라 계세. ngai khomi ibungo na ho sakhinu bo kai dorage se ise sobirage haibene ba 예. hoje boksak tiram 드시는 게 이기노. lore mini em tangare 예. aduna karam kan sadoriba. hera mine kupade loibige 노모도 오피스 가보다 싹시 능노 비제데바. 비롤 방이 수비데. 아이엠 성능이 있고. ngakta ni kuiro ye bai bunga 오 자오로. 너 비에는 왜 자오로? 아이 도래는 나쁜 자라니. ngai khoi bungo amta hotel dra kai no khardi ja saluko कमाई चादुरी के होटल लगी चा बचाई न्यांग दो इपुंग नुआई तेज क्या रहा है बा चेतोंगा चियाई का नए ऑफिस का बन नंगन बचाक पिजे दे फिरो ना मोरा काई नो मत सुबी दे भाई सिदे दिने आई की चाई सिंग तो मिनर बा फिरो सुबी नर बा नु पीम पोरा दौनी नोई कनाम ता ये लरो ai bunga ngai kuo ibungo sakhino me amta as hauji phau loi dri ba saksibo mikup ta loi ge gaina as ai dine akhoi bungona saw base yam ki jai as ai dine ngasai na ne pakhat mandana ne mihun ga se lawai lempu si da ne bang chongi ba horen pung mari phau ba mana sara helaga office ta leiru dai do as ai am noi te da khaluraga nang su ngasai na sathong dok pa yabne taning de he ai su akhoi myam gi fees ta uri diti ado se ai akhoi bungona hojik hairam ba dubo akhoi imungi thabak suna ba mi ema porakani haiba natro as ai di pakhalingai de ne mathong marang am ta khangaudre kainom di hairam gum to oh hairame as phareda ai di yungi thabak suba se yam talle ba aina hojik nupa khainaraga lai si sune yungi thabak suba tan bai ne ai sune se ai akhoi nupa do mama na haiba yami le aina haibadi sungta he tabi de yumgi thabak sunaba mi mata thamse haibasu suya yade aduna ne aina ne yum sida ne nunga aina leithoge na lai si ai sune nunga aina leithoge na lai de Mutu ke sa jango sa केलेरे कइनोनि सा नारायण सैना ग्राम पंचायत की प्रधान की बिलम खकी सारगी सालम ख वालम बा अतुगी सारगी सारदा लुजगे तोंनि सा ओ अदिरा सिबो ओदसिके आरबो रिपोर्ट इखलबो आई लो इखा चरबनि सा सेक्शन चेक तो जरबनि सा से थैंक यू सा I like Barodini. Not a remand ceremony. Hoi. I see the girl get to say. No, Uncle Wam Tanki. Adalon Colise, Nayam Pabra. Tungon and the Reverend. Wayne, Ineging Adokar Lejage Agadro. I mean, goes your Zala. Timo, Nato Kitale Agadro.
Itaimau nateko. Ini muko itaimau muko. Khoidau sawgalakani he. Sawi ba ade. Kok loi kupsan bedu dai di. Alur bani ore. Ado smaina phaba nga se yam hawe hai. Yaragade khita leijaki kya babu. Singkhaluse. Nga di kay dahap to ino. Kamain tau ne, ai su ham na bam te auti. Yamdre saunuko. Mamal di kya no? Imphal dairo. Kamai khangi no? Mawong du na imphal masan takjari na sana. Kamai na? Khoi khungang da dine kana gumbom na kari gumbom ma saning da ni bada kaisuma tik na de. As ikaye imphal ma saurup sidi. Ikai khang basu leibro imphal da bo. Thazada mo pham da nga le hai dun. Ado ai din na wana phajab du da ngai tat na hang bane. Ado idi ngayon binate he. Hayangay di ngayon biday lay suko. Lay semba, sasilo. Hey, nano. Asino sira? Nate, yung sang na baday ni. Maming di kay kawe. Hado pwede. Minaming nga hado ko da puni ay. Se. Si Sena sa ini eh. Jero eh, ay nungsi na piye ni. Se, nangi boy lag na namne. Ay sule mo ko. Asapo ka may amang produkto ni. Aming budi na, anto ka ubuni da. Eh, chala. Cici, ngai kuo. Tasawin nga fala ka loy pito me na. Lay bo layong gada ni madu ang abu duwa. Hangdi. Layran basu yai da kauri yang si. Ngantoy. 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 Lay tazala ni masinu piji bo. Ngantoy. Lay bro. Tare. Singju sa sila o. Ha. Nang ne pam zebu singju do. Lay ka pore iba lao. Asing bayro. Ay handay chaning layer mini lao. Kakalo pagputorake. Hamo, kanan tutoy no. Nang tolo. Oy bema, ay din nga sise. Silhen man namit oy bagi punluane. Natraba di thabak ka sungle lepi bazana chala yada. Thabak ka yam phawai type ta. Charo se am tot patale. Ngai kho. Yare charo. Bema, nang nahan gidi faze he. Aduga mama na bane na toiduna. Anira khanne he gaining de. Masak phazaba ma pora amagadi ai saina bayai dana. Hoi bema thizara sune magunyam lai khrajani. Thorli bakar du sune mama na badugini. Haima. Adudi ai. As nang sune phazaba dang mandana ne. Last dinga ro chakijani. Khoi gi singju pambi simadi tumin kana ka koi no su khangde. Nupa macha magadum pangai dalai. Ho hangdong tumin lay bacha phunga me duni. Toba as singju ngak tang cha basida. Hangdong gi wari natradi noi bu wari kam ta laitrabo. Ho laizadre. Inama. Kay lairage ay jo thabam sake tholai ne. Ay na nahan inama da harambado kamay tawrage. Oh, inama na ne nangna basilage. Mayamgi khulang seldo lauraga ai inamagi seldo singeba. Singba singdabai wa na teda. Nangi ne mingjanbagi sendo. Inama na pangbirage. Hoi inama. Inamagi minungsi sidi aina matam punamakta ikai khumnajari bani. Aina hayeng khunggang si thadok laga atopa sagai ma hongkhrabasu.
Inamadi khak kaujaroi. Hais nangi wari sidi akal lama lakpa mali ko. Inama sidi. Pare pare. Inama salu kige ko. Hoi inama. Ibema. Oi ibema. Tasau. Asidi tabak kawana suru barnara kaino nabungsi injang haubam tadi chani ta. Is adugi oire. Ai lai siti tasau. Lu ama khatang thumjaba dusu nga dudang lobi khradi phai lu du yauna hekta pubi khi khangde da hujikan gi mi sing chu mawong amani lu umta laige taw dusu ba low sembada sel sikiyam paidre. As tasau adugi de kem ta khalunu se ine to dombi gi ngarang khulang chalu bai sel aingon da khara lai adu du na oina lairuge. As nangi sel du Hai Migi phauga to phuktaluni mapuna uradi chhauni ko khangi ibe mai ju khangje is ibe ma kaina angang nang nana leini layune na gi no baduna ye sabole ka ni harame nang pijaroi kai gi ma de sapole duiba adu bro ene chije gi mi habiki adu gi janga ta bin ju bire me ngoda ma di ka do bai ai ming hangiba adu bo ene khang bro agang le sabi gi mi ngodi iche le sabi ni iche kham doctor angang nang yam hairida horen yum ka bada khangni nang adu ide sa ba su bi pijaroi ore mana na nang musi ya sune so ai do invite pema kai no ma nang angi mem sibo nana do laitha sani angang nang na le do moida sa ba pijador ngani aina ba ta ba gi chimba le ka no pe toi do thamoi ma no lo te intro pikna marung kare da angang sa yam khangi ko khangder dia ije ba ni film yang gi minai di yare yare nang ngang nang ponte ado nupa do laga hayeng ngayo ma pugi ba phi do poro hayu nga cha ne de khangi mi gi phi di porong ni khangde mathi bung irawe lawr dana asimla ini usinaro Kederamino. Cicene toro kunjene laini. Asino cicidro. Mane. Aga, cicene am soarune. Aingonda. Kaigia. Ngayom da pukiba video proktena. Haidi aingonda pito poiningdana phajana sudoga mon makha thamamedana. Aduga madi mapur am lina. Aina magi thamoi jong to waji ke khalisidi piroga kadom mandre dudi. Kadi wa gano. Angang na khangya poteta. Nangi chapole re. Tang tang. Yam he. Silo jaga dom ni konsi. Aingi khakpe de. Aing sung le ka de. Chala ke uncle. Hey, ngako. Na no sisi de keno magera. Haige, e wano. Smile. Sisi, nang sina sagam phajai si karigino. Ni gi thamoi wan bagi pharaga jela thamura na uncle na hangi ya nayo. Haigadra. Haige ni. Kari mana angang ji da hai jibo Hoi aina hayo do hairaba haire e hairame haing buraki porakta di ma khangni ma mana leidoru jija leiru he atai di ke hairame kemaram da kem haram da brane oh amma de harame kai harame ba na sa pasaw gi far jil da thamurai far jil thamni kaina kaino aigi wakal se mausa ga manarak trisina jiji ka doroge kaise tau de he saslo ngauba horen sireng bat sana ba kwa khar lawrugera nangi sen ge yaurati nangode atum leiro hoi ise yani yauri leruge pwadi yam phakre da ko na khong na yang liba thabak na phari ba ai khoi da sum leira sidana yadi azani che ado akoi sardi khar lerga transfer amuk chakharni anaubo officer ama laga aidi officer du matung adum induna chakharni ado sesya
ai kwa le khu ko Later, later. Kaino nang toy siya? Kay Doraki. Kaino ba? Kaygino nang na ay gi khutphasing da changjala sen thadai se kaygino. Business haibasidi singaktani kaino si yai. Aingondasu sendoi nungai ba mayam ama mina loina phakridudi. Adu ngasi baw aina nangondagi mungi badi laitidana. Tanung yai gi pofamda nangna thadarami ba sel do kaya do. Ha, kaya no hayo. Ai handoke ba. Nahan mungsu isi nungsigida sendoi khara nungai na aina to bosida nangna mangonda mu changjalaga amuk thadarami natro. Ai wangan di dana do. Handak tine sungya yaro haisini. Hayo. Tanung yai da nangna piram liba sendu kaya no hayo. Hayo. Lak amara anira chacha hayo. Ai handoke. Hera se yai. Thamo ya du pisala kanu. Business haibasidi singaktani. Angam jana bane. Je ai su ngamna ba adum hono. Nangi dudi mi yam sita bai wani ne ha. Usite si hai ke doge haibino. Masi yang ko. Yam linge ne inau dia. Ha, yam linge ba. Hera se yai. Adumaina de haiganu da. Wagi wa sumna ngangna se. Nangna nupa khare he ubaga kakakakar he laudana. Na yaga do khigatana irang tokdana. Mi gi dukan mamang duda irang to chaluri orngani ne. Masi ai masi ngarang bisela adi nang phat pudan ani nang. Nangi sengon da pugi hairo. Ha, pugi haira bana. Hera se ya bana. Adumaina ga dila kanu. Paci nganti ko maci nang maci di nang hato ge bana nang shiro na. Urai ni masih ngasih ayah. Maci nang ngasih. Kaino tu sibo. Abda ko ba. Si amda dorong se. Hato ge bana. Karino. Handak ta natro parlor da lupa lising ani jang da semi me am dubo. Thanggo du loi ke loi ni se. Kwa si le se. Se kwa. Se. Amda ko me amda si an cha ko ba du ko phulo ba se. Eh. Si dia ro se. Se tu be. Thon da tu lao ani je hala dore. Lao. Da tu lao. Agak Hatu ini nih po. Si betul hatu minum si nama tadi mi. Tahu cingko. Nak kan lem. Se, qua si le qua. Si an cha ko ba du ko phulo ba se. Hatu ini nih. Hatu na dre. Hau lagi. Hatu na dini. Ni. Hatu na dini. Hai gari yang pungge tare. Pungge ni tare se. Remote you. Saya minta nyore. Remote tu tiyo. No, hatu na dia. Serela itu. Serela kan itu tapi ha. No hatu na ya dro. Kana ringeda sirenga loina kaurure. Aina phana khami. No ya braba. Siloi taramani lekai mabangda. Namai kai dro noi bo. Mamai mami cha chindan bro. Henman labni noi. Yam henman labne. Aina haisne noi henman labni noi. 接受命运的安排。请问买个菜吗？答错了。一直在我的店外面。姐，好。Kaidaurage? Se, nanging nga po kiman upado na Berman. Che, ito siya sa ito ni Chalage. Kay no pira isibo.